ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯂꯃꯈꯥꯡꯒꯤ ꯂꯝꯂꯥꯟꯕ ꯂꯤꯂꯥ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡ ꯋꯥꯡꯂꯦꯟꯒꯤ ꯈꯣꯟꯖꯦꯜꯗ ꯕ꯭ꯔꯤꯗꯤꯞ ꯌꯥꯡꯂꯦꯝ, ꯃꯤꯁꯅꯥꯒꯤ ꯈꯣꯟꯖꯦꯜꯗ ꯍꯤꯖꯝ ꯔꯣꯃꯥ, ꯂꯣꯌꯥꯒꯤ ꯁꯛꯇꯝꯗ ꯊꯧꯕ ꯃꯣꯏꯔꯥꯡꯊꯦꯝ, ꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯍꯤꯔꯥ ꯍꯤꯗꯥꯝ, ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜꯗ ꯆꯕꯨꯡꯕꯝ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯋꯥꯡꯂꯦꯟꯒꯤ ꯑꯄꯣꯛꯄꯤ ꯏꯕꯦꯂꯩꯒꯤ ꯈꯣꯟꯖꯦꯜꯗ ꯑꯥꯔ ꯀꯦ ꯁꯣꯔꯣꯖꯤꯅꯤ꯫ ꯂꯤꯂꯥ ꯏꯕꯤ ꯁꯣꯅꯥꯂꯤ ꯉꯥꯡꯕꯝ ꯑꯃꯗꯤ ꯄꯨꯊꯣꯛꯄ ꯁꯟꯖꯤꯠ ꯁꯥꯏꯈꯣꯝ꯫ ꯂꯤꯂꯥ ꯑꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯗꯛꯁꯟꯅꯤ꯫ ꯇꯥꯕꯤꯔꯁꯦ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯂꯃꯈꯥꯡꯒꯤ ꯂꯝꯂꯥꯟꯕ꯫ ꯇꯥꯡꯀꯛ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯁꯨ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯈꯟꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯕꯤꯔꯝꯕꯗꯨꯃꯛ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯆꯥꯅꯅ ꯊꯣꯛꯂꯔꯦ꯫ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯆꯤꯟꯕꯤꯕ꯭ꯔꯣ? ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯌꯥꯒꯗ꯭ꯔꯣ? ꯏꯇꯥꯎ, ꯅꯪ ꯑꯣꯏꯔꯦ? ꯑꯩꯗꯤ ꯀꯅꯥ ꯀꯅꯥ ꯃꯥꯜꯂꯨꯔꯦ꯫ ꯆꯪꯉꯛꯑꯣ, ꯂꯥꯛꯑꯣꯁꯦ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯨ? ꯂꯥꯏꯔꯤꯛ ꯑꯃ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤꯗ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯀꯔꯤ ꯂꯩꯒꯦ? ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕꯁꯤꯗ ꯅꯪ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤꯅ ꯂꯥꯛꯏꯅꯦ꯫ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯊꯕꯛ ꯑꯃ ꯐꯪꯈꯤꯕꯗꯒꯤ ꯄꯥꯛ ꯄꯥꯛꯅ ꯎꯅꯕꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ꯫ ꯋꯥꯔꯤꯗꯤꯕ ꯅꯪꯁꯨ꯫ ꯁꯦ, ꯐꯝꯃꯨ, ꯑꯩꯅ ꯆꯥ ꯂꯣꯜꯂꯛꯀꯦꯀꯣ꯫ ꯏꯁ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯆꯥꯒ ꯊꯛꯆꯔꯔꯣꯏ꯫ ꯃꯊꯧ ꯆꯤꯟꯖꯈ꯭ꯔꯕ ꯄꯥꯈꯪ ꯑꯔꯤꯕꯗ ꯆꯥ ꯂꯣꯟꯍꯟꯕꯁꯦ, ꯑꯁ, ꯑꯩ ꯍꯣꯔꯦꯟ ꯍꯛꯆꯥꯡꯒꯁꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯁꯨ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯇꯞꯇ꯭ꯔꯕꯁꯨ ꯃꯊꯧ ꯆꯤꯟꯕ ꯍꯥꯏꯕꯗꯨꯗꯪ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯁꯨꯕ ꯂꯩꯇꯣꯟꯁꯤꯗ ꯂꯩꯈꯤꯕꯩꯅꯤꯅꯦ ꯄꯥꯈꯪ ꯑꯔꯤꯕ꯫ ꯃꯁꯤꯗꯤ ꯐꯖꯔꯦꯅꯦ ꯀꯥꯁꯤꯗꯤ꯫ ꯐꯖꯔꯦꯕ꯫ ꯀꯩꯗꯧꯔꯒꯦ? ꯇꯨ, ꯃꯄꯨꯒꯤ ꯀꯣꯏꯂꯥꯡꯗꯨꯒ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯕꯒꯦ? ꯅꯠꯇꯦ, ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯏꯕ, ꯑꯁꯨꯛ ꯌꯥꯝꯅ ꯃꯣꯠꯄꯁꯤꯕꯣ? ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯀꯥꯒ ꯀꯣꯏꯒꯗ ꯑꯃꯨꯛ ꯂꯥꯛꯑꯕ? ꯑꯣ, ꯄꯥꯈꯪ ꯑꯔꯤꯕ ꯑꯩꯅꯅꯦ ꯏꯅꯤꯡ ꯇꯧꯔꯤꯕ ꯀꯥꯒ ꯀꯣꯏꯒꯅꯤ ꯈꯔꯁꯨ ꯎꯁꯟꯅꯔꯨꯔꯅꯨ ꯀꯩꯗꯧꯔꯒꯦ? ꯑꯣ, ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯈꯪ ꯑꯔꯤꯕꯒꯤ ꯐꯝ ꯄꯥꯏꯕꯤꯔꯝꯃꯤ꯫ ꯑꯩ ꯑꯣꯏꯔꯣꯏ, ꯋꯥꯊꯤ ꯇꯧꯅꯨ꯫ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯀꯩꯅꯣꯝ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯕꯣ? ꯀꯗꯥꯏꯗ ꯌꯥꯎꯈ꯭ꯔꯒꯦꯅꯤ ꯉꯁꯥꯏ ꯐꯣꯇꯣꯗꯨꯕꯨ? ꯁꯤꯗ ꯂꯩꯔꯦ꯫ ꯍꯩ, ꯁꯦ, ꯁꯤ ꯂꯧꯁꯜꯂꯨꯁꯦ, ꯐꯣꯇꯣꯁꯤ ꯌꯦꯡꯉꯨ꯫ ꯀꯅꯥꯒꯤꯅꯣ ꯁꯤꯕꯣ? ꯀꯃꯥꯏꯅ ꯇꯧꯒꯦ? ꯐꯖꯕ꯭ꯔꯥ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯁꯤꯗ ꯑꯃꯨꯛ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯨꯛ ꯈꯪꯅꯔꯕ꯭ꯔꯣ? ꯑꯁ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ? ꯍꯩ, ꯑꯩꯒꯤ ꯅꯠꯇꯦꯅꯦꯍꯦ, ꯅꯪꯒꯤꯅꯤꯅꯦ ꯕꯣꯟꯙꯨ꯫ ꯁꯦ, ꯃꯁꯥꯒꯤ ꯆꯍꯤ 35, ꯁꯤꯡꯖꯃꯩꯗꯒꯤ꯫ ꯍꯧꯖꯤꯛꯅ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤ꯫ ꯆꯍꯤ ꯈꯔ ꯂꯤꯖꯔꯁꯨꯅꯦ, ꯄꯪꯅꯣꯞꯇꯤ ꯅꯣꯞꯇꯕꯅꯤꯍꯦ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯉꯥꯏ, ꯅꯨꯄꯤꯁꯦ ꯆꯍꯤ ꯀꯜꯂꯞ ꯂꯩꯔꯁꯨ ꯃꯁꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡꯕꯨ ꯆꯥꯎꯅ ꯇꯧꯔꯕꯗꯤ ꯀꯔꯤꯁꯨ ꯈꯟꯅꯗ꯭ꯔꯕꯅꯤ꯫ ꯃꯥꯅ ꯆꯍꯤ ꯂꯤꯁꯟꯈ꯭ꯔꯤꯁꯤꯁꯨ ꯄꯤ.ꯑꯩꯆ.ꯗꯤ ꯇꯧꯕꯗꯅꯤ꯫ ꯑꯗꯨ ꯏꯇꯥꯎ, ꯂꯥꯏꯅꯗꯤ ꯌꯥꯔꯣꯏ, ꯑꯃꯨꯛꯇꯪꯗꯤ ꯆꯦꯜꯂꯨꯔꯦ꯫ ꯑꯗꯨꯁꯨꯅꯦ, ꯊꯥꯏꯅ ꯃꯥꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯃꯥꯁꯨ ꯃꯁꯥꯗꯣ ꯃꯒꯨꯟꯅ ꯄꯨꯡꯌꯣꯝ ꯌꯣꯜꯂꯕꯅꯤꯅ ꯏꯇꯥꯎꯒꯨꯝꯕ ꯃꯒꯨꯟꯅ ꯌꯣꯝꯂꯕ ꯑꯃ ꯊꯤꯔꯛꯏꯕꯖꯥꯠꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯗꯤꯅꯦ, ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯔꯅꯨ꯫ ꯑꯩ ꯐꯪꯗ꯭ꯔꯒꯁꯨ ꯃꯤ ꯃꯁꯥꯅ ꯄꯥꯝꯖꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯕ ꯃꯤ ꯑꯃ ꯐꯪꯖꯈꯤꯅꯤ꯫ ꯑꯐꯕꯗꯨꯗꯤꯅꯦ, ꯐꯪꯖꯧ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ꯫ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯔꯦꯗꯅ꯫ ꯅꯠꯇꯦ, ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯃꯤ꯫ ꯑꯗꯨꯅꯗꯤ ꯆꯨꯛ ꯁꯥꯔ ꯂꯩꯌꯣ ꯅꯪꯗꯤ꯫ ꯑꯣꯍꯣ, ꯑꯩꯈꯣꯏꯅ ꯆꯨꯛ ꯁꯥꯔꯁꯨ ꯁꯥꯖꯔꯒꯦ꯫ ꯅꯪꯅ ꯀꯩꯁꯨ ꯃꯗꯨꯗ ꯅꯤꯡꯗꯣꯡ ꯄꯣꯝꯕꯤꯌꯨ ꯍꯥꯏꯗꯤꯌꯦ꯫ ꯏꯇꯥꯎ, ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯊꯣꯛꯎꯒꯦ꯫ ꯍꯩ, ꯉꯥꯏꯈꯣ꯫ ꯍꯩ, ꯇꯧꯁꯤꯟꯅꯔꯒꯅꯦ ꯆꯠꯈꯤꯒꯦꯒ ꯇꯧꯒꯅꯨ꯫ ꯑꯁ, ꯅꯪ ꯁꯤꯗꯤꯕꯀꯣ꯫ ꯉꯁꯤꯗꯤꯅꯦ, ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯃ ꯆꯞ ꯆꯥꯕꯤ ꯑꯃ ꯈꯪꯕ ꯄꯥꯝꯃꯦ꯫ ꯅꯠꯇꯦ, ꯅꯪ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯕꯅꯣꯕ? ꯏꯇꯥꯎ, ꯅꯪ ꯋꯥꯈꯜ ꯃꯨꯜꯂ ꯈꯜꯂꯨ꯫ ꯏꯇꯥꯎ, ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯦ ꯏꯊꯟꯇꯅ ꯑꯣꯏꯕ ꯌꯥꯗꯕꯅꯤ꯫ ꯅꯪꯅ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤꯒꯤ ꯅꯤꯡꯉꯝꯗꯕꯗꯤ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯐꯥꯎꯔꯛꯈꯤꯅꯤ ꯏꯇꯥꯎ꯫ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯏꯇꯥꯎ꯫ ꯑꯗꯨꯕꯨ
ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯃꯩꯆꯥꯛꯁꯤꯗꯤ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯃꯅꯨꯡ ꯍꯟꯖꯟꯅ ꯎꯕ ꯉꯝꯗꯦ 마기 하우나비 영호래 핵 하이러가 마이짝 나띠 낭나 낭기 하우크라 와리싱두나 나사도 와칼라이만 우헨자두나 레이리니 낭긴 마이짝도 나사나수 못하잖아고 호나저디 까다이데기 야도이노 하이버니다 아목 한나 셈톡고 야로이다바 하우크라보 와리싱두기 낭나 앙아우고금나 레이르디 까리노 하이버니다 이따 ꯍꯣꯏ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯏꯇꯥꯎ ꯑꯩꯒꯤ ꯍꯦꯟꯖꯟꯅ ꯈꯟꯖꯟꯕ ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕꯁꯤꯅ ꯏꯁꯥꯕꯨ ꯍꯦꯟꯅ ꯋꯥꯍꯟꯖꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩ ꯉꯝꯗꯦ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯃꯥꯡꯈꯤꯅꯅꯕ ꯑꯩ ꯅꯤꯁꯥ ꯐꯥꯎꯕ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯍꯦꯟꯅ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯅꯅꯕ ꯃꯩꯆꯥꯛ ꯑꯣꯏ 이마나 빵키다보디디 에이 떠고 빵디다 호이니 파리 나띠 낭나 호직 밤시 카이노 아잉원다 마약 싱남다 하요이다 아이슈 칸디다 아두부 아잉원다 폴로모만 난누나 레리버세 마시모땅 탕타르바디 아이게 와클레세 카라마 마카이디 양가다바니 까리 미스나게 마팜다 아이나 마부 타무 시행내 능지자기 하이부도 못당 강한 방감키다바세 마시나 아잉원다디 아소와 폴롬 마마나 난바금 떠이 ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯑꯃꯨꯛꯇꯪꯗꯤ ꯈꯪꯍꯟꯅꯤꯡꯉꯤ ꯏꯇꯥꯎ ꯑꯁ ꯅꯪꯒꯤ ꯄꯣꯠꯂꯨꯝꯗꯣ ꯐꯅꯌꯥꯝꯕꯨꯗꯤ ꯂꯨꯃꯝꯕ ꯌꯥꯏꯕꯨ ꯑꯁ ꯋꯥꯔꯤꯗꯣ ꯆꯩꯗꯝꯅꯝꯃꯤꯀꯣ ꯏꯇꯥꯎ ꯑꯗꯨꯏ ꯇꯦꯛꯆꯥꯛ ꯄꯨꯑꯣ ꯀꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯉꯝꯃꯣꯏ ꯅꯠꯇꯦ ꯅꯍꯥꯟꯅ ꯐꯣꯡꯗꯣꯛꯍꯧꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗꯅ ꯉꯥꯏꯈꯣꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯀꯥꯟꯁꯤꯗꯅ ꯅꯨꯡꯁꯤ ꯍꯥꯏꯒꯤꯗꯨꯗꯤ ꯅꯪ ꯁꯨꯕ ꯍꯩ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯣꯏꯒꯗꯕ ꯋꯥꯈꯜ ꯑꯁꯤ ꯃꯤꯁꯅꯥꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯑꯩ ꯏꯆꯦ ꯍꯣꯏꯗꯁꯨ ꯍꯧꯗꯣꯛꯑꯒꯦꯕ ꯁꯦ ꯅꯨꯡꯁꯤꯅꯗ꯭ꯔꯁꯨꯅꯦ ꯀꯣꯟꯅ ꯂꯩꯃꯤꯟꯅꯔꯒ ꯃꯔꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯆꯅꯤ ꯅꯪꯒꯤ ꯑꯌꯥꯕꯗꯨꯝ ꯄꯤꯔꯛꯑꯣ ꯅꯨꯄꯤꯒꯤ ꯋꯥꯗꯤꯅꯦ ꯏꯆꯦꯒ ꯑꯩꯒꯅ ꯑꯗꯨꯝ ꯌꯥꯅꯕ ꯁꯤꯜꯂꯛꯑꯒꯦꯅꯦ ꯏꯇꯥꯎ ꯂꯨꯍꯣꯡꯕꯗꯨꯅ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯑꯣꯏꯔꯗ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯍꯣꯡꯕꯕꯨ ꯇꯔꯥꯏꯕ ꯊꯕꯛꯂꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤꯁꯤꯡꯁꯤꯒꯗꯤ ꯌꯥꯝꯅ ꯇꯥꯏꯌꯣꯟꯅꯈ꯭ꯔꯦ ꯌꯥꯔꯦꯁꯦ ꯑꯩꯒꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩ ꯃꯤꯁꯅꯥꯒ ꯑꯃꯨꯛꯇꯪ ꯎꯅꯈꯤꯒꯦ ꯈꯜꯂꯤ ꯃꯁꯤꯗꯅꯦ ꯅꯪꯅꯁꯨ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯛꯑꯣ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯄꯥꯟꯗꯕ ꯍꯥꯏꯕꯗꯣ ꯁꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯈꯟꯅꯔꯁꯦꯕ ꯀꯔꯤ ꯈꯟꯅꯕ ꯅꯠꯇꯦ ꯍꯩ ꯅꯪꯅꯕꯨ ꯁꯣꯏꯗꯅ ꯌꯥꯔꯅꯤ ꯍꯥꯏꯔꯗꯤꯅꯦ ꯑꯩ ꯁꯤꯟꯒꯦꯅꯤ ꯏꯇꯥꯎ ꯑꯁꯦꯡꯕ ꯀꯅꯥꯅꯣ ꯑꯃꯨꯛ ꯇꯟꯖꯥꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯍꯜꯂꯣ ꯋꯥꯡꯂꯦꯟ ꯍꯣꯏꯗ ꯂꯩꯌꯦ ꯍꯣꯏ ꯂꯥꯛꯑꯅꯤ ꯍꯣꯏ ꯃꯤ ꯂꯥꯛꯑꯅꯤ ꯃꯤ ꯀꯅꯥꯅꯣ ꯅꯨꯄꯤꯅꯤ ꯍꯜꯂꯣ ꯑꯣꯏꯌꯦ ꯑꯗꯨꯗꯤꯅꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯏꯇꯥꯎ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯍꯌꯦꯡ ꯂꯥꯛꯑꯒ ꯐꯖꯅ ꯑꯃꯨꯛ ꯀꯨꯞꯊꯅ ꯈꯟꯅꯔꯁꯤ ꯍꯣꯏ ꯑꯗꯣ ꯍꯌꯦꯡꯗꯣ ꯑꯌꯥꯕ ꯂꯧꯔꯒ ꯂꯥꯛꯄ ꯀꯥꯎꯅꯤꯀꯣ ꯍꯣꯏ ꯏꯇꯥꯎ La 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 ꯀꯩꯅꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯅꯠꯇꯦ ꯊꯕꯛ ꯃꯐꯝꯗ ꯀꯩ ꯂꯩꯍꯧꯒꯦ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯤꯅꯤ ꯀꯩꯅꯣ ꯍꯣꯔꯦꯟ ꯊꯕꯛ ꯃꯐꯝ ꯌꯧꯔꯗꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯄꯥꯎꯗꯤ ꯑꯃꯠꯇ ꯅꯠꯇꯦ ꯇꯥꯗꯣꯏꯁꯦ ꯍꯣꯏꯅꯦ ꯁꯛꯑꯣ ꯍꯥꯏꯔꯤꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯂꯧꯕ ꯂꯥꯛꯀꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯄꯨꯡ 5 ꯑꯗꯨꯋꯥꯏꯗ ꯃꯉꯥꯜꯒꯤ ꯃꯆꯥꯒꯤ ꯕꯥꯔꯗꯦ ꯂꯩꯌꯦ 이반이 ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ ꯑꯁ ꯑꯗꯨꯕꯨ ꯇꯥꯃꯣꯗꯪ ꯆꯠꯂꯁꯨ ꯌꯥꯕꯗꯨꯕꯨ ꯍꯩ ꯌꯥꯗꯦ ꯃꯤ ꯑꯩꯅꯁꯨ ꯅꯪ ꯄꯨꯔ ꯂꯥꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯅꯪꯒꯤꯗꯨꯗꯤ ꯑꯩꯒ ꯌꯥꯝꯅ ꯆꯠꯃꯤꯟꯅꯅꯤꯡꯗꯕ ꯃꯥꯜꯂꯤꯗ ꯏꯁ ꯋꯥꯔꯤꯒꯗꯤ ꯃꯤꯅ ꯂꯣꯌꯥꯒꯤ ꯅꯨꯄꯤꯁꯦ ꯂꯣꯌꯥꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯦꯅ ꯍꯥꯏꯔꯗꯤ ꯏꯀꯥꯏꯖꯗ꯭ꯔꯣ ꯑꯩꯗꯤ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯍꯥꯏꯅꯤꯡꯉꯥꯏꯁꯤꯁꯨꯅ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯩꯅꯣ ꯌꯥꯝꯅ ꯉꯥꯡꯅꯔꯤ ꯄꯣꯠꯅꯤꯗ ꯀꯩ ꯍꯥꯏꯅꯔꯤꯕ
ꯂꯣꯌꯥꯗꯤ ꯃꯥꯅ ꯍꯦꯛ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯈ꯭ꯔꯕꯅꯤꯅ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯀꯨꯏꯟ ꯏꯟꯅ ꯂꯩꯔꯤꯁꯤꯅꯤ ꯗꯣ 이카이저드러도 ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯕ 이카이비데다 ꯑꯗꯣ ꯍꯣꯔꯦꯟ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦ ꯍꯥꯏꯁꯦ ꯈꯔꯗꯤ ꯊꯛꯀꯦ ꯍꯥꯏꯔꯅꯤꯅꯦ ꯍꯦ ꯇꯧꯔꯣꯏꯍꯦ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ ꯈꯪꯖꯔꯤ ꯏꯕꯨꯡꯉꯣ ꯅꯣꯏ ꯀꯥꯡꯕꯨꯅ ꯁꯤꯟꯕ ꯊꯕꯛꯄꯨ ꯂꯦꯝꯅ ꯅꯥꯟꯊꯣꯛꯄ ꯍꯧꯅꯕ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ ꯁꯤꯜꯂꯤ ꯂꯥꯡꯉꯤꯗꯨꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ ꯅꯣꯏ ꯅꯨꯄꯤꯈꯩꯒꯤꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯁꯤꯜꯂꯝꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯔꯒꯅꯦ ꯑꯉꯥꯡ ꯍꯔꯥꯎꯅꯕ ꯁꯤꯜꯂꯤꯔꯥ ꯑꯍꯟ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯂꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯉꯥꯎꯅꯤꯡꯉꯒ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦꯗ ꯅꯃꯥ ꯄꯥꯟꯁꯤꯜꯂꯤꯗꯣ ꯌꯨꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯕꯨ ꯁꯤꯟꯕ ꯏꯌꯥ ꯌꯥꯗ꯭ꯔꯕꯁꯤꯅꯤ ꯍꯔꯥꯎꯔꯦ ꯌꯨ ꯅꯨꯡꯉꯥꯏꯔꯦ ꯌꯨ ꯅꯨꯡꯉꯥꯏꯇꯕꯩꯁꯨ ꯌꯨ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯒꯤ ꯌꯨꯁꯦ ꯇꯉꯥꯏ ꯐꯗꯕ ꯃꯣꯏꯅ ꯂꯧꯅꯔꯤꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯍꯥꯏ ꯑꯗꯨꯗꯤ ꯅꯪꯅ ꯌꯨꯗꯣ ꯌꯥꯝꯅ ꯐꯠꯇꯅ ꯎꯕꯩꯅꯤ ꯌꯨꯒꯤꯁꯨ ꯀꯥꯟꯅꯕ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯐꯥꯎꯕ ꯌꯥꯔꯤꯅꯤ ꯍꯦ ꯅꯪꯗꯤ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯂꯥꯏꯖꯒ ꯆꯠꯃꯤꯟꯅꯔꯒꯦ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯇꯥꯃꯣꯕꯨ ꯄꯨꯡ 10ꯗ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯄꯨꯡꯗꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯊꯦꯡꯉꯤꯅꯦ ꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗ ꯂꯧꯕ ꯂꯥꯛꯀꯦꯀꯣ ꯌꯥꯝꯅ ꯊꯦꯡꯒꯅꯨ ꯑꯩ ꯊꯣꯛꯑꯦꯍꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯅꯧꯅ ꯅꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯑꯩ 마음은 움직이대. 마가 이가 머리에 뱉들리는 파우럭 리버와 칼세. 마음은 움직이긴 하대. 미스나 마네디 낭부 까리숙한 기다바네. 낭부 닝싱라가누 카이다우바기. 미스나 마스터 제 로이레가 까리까리 떠게 칼리게 마카탐 타기드라 나트라가나 타먹고이네 예가드라 아이세 하우지 파위디 하이방암드리 PhD 디 똥링바니 아두 라이릭 탐바시 카라 포타라가 sahi amani gumbadi swagi ipawi thabak matam len boina adum tausirana khaliba adusu kari sukaide yamna phaye toksalo che chasalo na saide gi aina de sum sa laine tawris is sabana ina saraga ado dawanglen masidi ibani sida unari se ima su khanghobro khanghobe ima se aigidi ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯦ ꯍꯥꯏꯕ ꯌꯥꯏ ꯏꯃꯥꯒ ꯑꯩꯒꯗꯪ ꯂꯩꯕꯅꯤꯅꯅꯦ ꯑꯩꯒꯤ ꯋꯥ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯒ ꯂꯥꯛꯏꯕ ꯑꯣ ꯀꯩ ꯍꯥꯏꯔꯨꯅꯤꯒꯦ ꯃꯤꯁꯅꯥꯒ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯨꯒꯦ ꯁꯤꯅꯤꯗꯅ 이마디 kay hariya ꯑꯣ ꯆꯠꯂꯣ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯆꯥꯃꯤꯟꯅꯔꯛꯑꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯅꯝ ꯅꯝꯃꯒ ꯊꯥꯗꯣꯔꯛꯏꯅꯦ 이마도 ꯌꯥꯝ ꯐꯔꯝꯗꯣꯏ ꯃꯥꯜꯂꯦ ꯍꯌꯦꯡꯋꯥꯏ ꯗꯥꯋꯥꯡꯂꯦꯟꯒꯤ ꯅꯃꯣꯏꯗꯣꯏꯗꯣ ꯑꯁ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯗꯣꯔꯤꯗ ꯋꯥꯔꯤꯒꯗꯤ ꯗꯥꯋꯥꯡꯂꯦꯟꯁꯨ 이마도 ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯇꯧꯋꯤꯗ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯉꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯥꯛ 이ꯁꯤꯡꯒꯗꯤ ꯑꯩꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯊꯣꯡꯉꯦꯗ 이마도 ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩ ꯃꯆꯥꯅꯨꯄꯥ ꯑꯐꯕ ꯑꯃ ꯐꯪꯕꯒꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯗꯨ ꯗꯥꯋꯥꯡꯂꯦꯟ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨꯀꯣ ꯀꯩꯅꯣ ꯍꯦꯛꯇ ꯍꯪꯉꯨ 다왕랜디 루홍키로이드로 그이기노 하이세 그이수나때다 숨나 숨캉닌다나 항바니 하양와이 루홍음다이다 아이기 세보 비락바 가오네나 아두기 호에래 아이디 홍동마 한드레다 이 그이기노 하이세 타모이가 가이키바 레이브로 레이테다 좀 홍능드라바 너 낭디 가름 간도 홍대노 낭기 좀 하이럭바 가오니고 아이기디
ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤꯗ ꯑꯩꯒꯤꯗꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯍꯣꯏꯅꯦ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤꯡꯁꯤꯅꯦ ꯌꯥꯝ ꯊꯨꯅ ꯄꯥꯏꯊꯣꯛꯈꯜꯂꯤꯁꯦ ꯏꯁ ꯑꯩꯉꯣꯟꯗꯒꯤꯗꯤ ꯗꯥꯋꯥꯡꯂꯦꯟ ꯑꯗꯨꯝ ꯍꯥꯟꯗꯣꯏ ꯂꯩꯔꯤ ꯀꯩꯅꯣ ꯑꯩꯅ ꯀꯃꯥꯏꯅ ꯗꯥꯋꯥꯡꯂꯦꯟꯗꯤ PhD ꯂꯣꯏꯕꯗꯒꯤꯗꯤ ꯊꯕꯛ ꯑꯗꯨꯝ ꯐꯪꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯅꯤ PhD ꯍꯦꯛ ꯂꯣꯏꯕꯒ ꯊꯕꯛ ꯍꯦꯛꯇ ꯐꯪꯅꯤ ꯂꯩꯕ꯭ꯔꯥꯅꯦ ꯑꯩꯅ ꯂꯨꯍꯣꯡꯒꯦꯅ ꯈꯜꯂꯒꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯣꯡꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯍꯣꯡꯂꯛꯂꯤꯕ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯒ ꯏꯁꯨ ꯆꯨꯁꯟꯅꯗꯦ ꯂꯨꯍꯣꯡꯕ ꯄꯟꯕꯗ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯕ ꯄꯥꯈꯪ ꯀꯌꯥ ꯑꯃꯗꯤꯅꯦ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯕ ꯌꯥꯎꯅꯔꯕꯅꯤꯀꯣ ꯏꯁ ꯑꯗꯨꯒꯤꯗꯤ ꯋꯥꯈꯜ ꯇꯥꯕꯤ ꯏꯅꯝꯃ ꯑꯃ ꯀꯣꯛ ꯊꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯧꯕꯒꯤꯕꯨꯗꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯁꯨ ꯀꯌా ꯄꯥꯝꯗꯦ ꯁꯦꯜ ꯄꯥꯏꯕꯁꯤꯡꯅ ꯍꯧꯗꯣꯛꯑꯝꯂꯒ ꯂꯥꯏꯔꯕꯁꯤꯡꯅ ꯇꯨꯡꯏꯟꯕꯒꯤ ꯆꯠꯅꯕꯤꯁꯦ ꯃꯁꯤ ꯑꯩꯁꯨ ꯐꯠꯇꯦꯅ ꯈꯜꯂꯤ ꯃꯗꯨ ꯍꯦꯛ ꯏꯜꯍꯧꯗꯕꯗ ꯑꯃꯨꯛ ꯆꯠꯅꯕꯤ ꯈꯪꯗꯦꯗꯅ ꯑꯃꯨꯛ ꯍꯥꯏꯕꯤꯒꯗꯧꯔꯤꯕꯅꯤ 이베마 마탐시 ham lure amaga angam settuna chanaba masida hingbang ngambana hingauba ngamdabana sikiba Charles Darwin gi survival of fittest tumakni hojik thoklibase khunai sina yana bachatpada lairabai khoidine loire migi akayenga sachabasu yaida isana tawribaduna afaba asumba oiradine aidi kaisu kaide khale adu dawangle ai kainomtang ka hangina hangu kaidorage dawanglenbu yam khanjabi amanane luhongse gana taksil adi luhonggadra karino ngasi nangna ingonda hangibu wahung mayam sibo ati luhongbagi wari ngakta khangingdana tawbani o yare nangi wahang mayam da loisalo aine ai mi hun tabumga mata sudre ko Misna Kaino mong mangaler miduna Kaidawrage Nasangamdrabo nangbo Natraga Noy tamoga saunarira Kaisu tawdeda Sum wakalam makalambani Pamu Ngaktang pamu Aisu loirabani Kari wakal na no Ay lakpaga khangdaba makai mangduna lairamidubo Wakal se achamba wakal di natre Taibang pan kaukthokpa ngamba wakal ama oiri nangi se Nangsu wari gadi kaisu leba wakal budi nateda asum wari ngam isirana adugi wakan kalambani nati nangbu saka saraba Kharadi chare horena muk chaba changba haidune as khangdreda paumi gi sinpham sisune aidi tokpu tokningabane thabak na wari ba tolop na nungai triba thani di sure moina ne tolop sotlise ngai khone si hairaga ngasai lambi da ne dawanglen gi mamana ba da thoibado thingna bai wane mana kauraktana wari ngai hak sanare adu da ne dawanglen gi wasu tame ma handak moi department gi guest faculty kaubada ne laukhra male mabo adwa misna aina sum khalline dawanglen se nangbudi taseng na khanjaram badi male Mana hujik phauba luhongdana leirise aidi yamna chingnai tu asilaiza magi wasi punsi lambigi lamakhangda khanghaudana thingna rubana zamina gani khalubani adubu namlan bo iramle hojikti pumna makhokre hojikti aisium pale ipuroi bana ibu asuki matik luna tawbiri hojikti Aigi nuaitaba amata leite Misna Hoi Ningamdaba amakakti leki Maduna aibu Karigumbadasu wakalse Potabam khangante Karamba ningamdaba no haise Matam mamada Aina mabu thamoi singna nungsik habado Punsi suppagi oina Mana amuk khanglaroi khalubada Punsi se laiza Amuk sa khalaningba Pauri Misna Matam maduda Mana paukum bidrabasu Aina mabudi thamoi singna nungsi haibadudang Khangalam labadine Laiza Ngasi gi thamoi da leiriba polumse
ꯈꯔ ꯃꯈꯩꯗꯤ ꯌꯥꯡꯂꯝꯒꯗꯕꯅꯤ ꯐꯔꯦꯁꯦ ꯐꯣꯡꯗꯣꯛꯍꯧꯗꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯐꯣꯡꯗꯣꯛꯂꯝꯂꯗꯤ ꯅꯪꯒ ꯗꯥꯂꯣꯌꯥꯒ ꯊꯨꯡꯅꯔꯝꯗꯕꯁꯨ ꯌꯥꯏ ꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯔꯅꯨ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯒꯤꯅꯦ ꯈꯟꯗꯣꯛꯑꯣ ꯂꯥꯏꯖꯥ ꯗꯥꯂꯣꯌꯥꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯗꯨꯗꯤ ꯃꯥꯒ ꯊꯨꯡꯅꯔꯤꯁꯤꯅ ꯍꯦꯟꯅ ꯐꯔꯕꯅꯦ ꯌꯥꯝ ꯈꯟꯖꯜꯂꯔꯨꯅꯨꯀꯣ 이바니기 와리다 뿡세 여우래봐 쌀라시러 아이세 파울로바 묵 짰도이네 톨로우고 아이 가리 스타트 오람마게 ꯍꯣꯏ ꯍꯣꯏ 민웅씨 뭉씨바 마기는 민웅씨 아이기는 뭉씨바 ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯑꯗꯨꯅꯅꯤ ꯉꯁꯤꯅ ꯃꯥꯅ ꯑꯩꯕꯨ ꯀꯥꯎꯕ ꯉꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯈ꯭ꯔꯤꯕ ꯇꯣꯜꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯣꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗꯤ ꯃꯥꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯅꯨꯡꯁꯤꯗꯗꯤ ꯃꯩꯁꯥꯛ ꯑꯃꯗꯤ ꯑꯗꯨꯝ ꯐꯨꯝꯗꯨꯅ ꯂꯩꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯐꯨꯝꯈꯤꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯎꯝꯗꯨꯅ ꯁꯥꯈꯤꯅꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯟꯁꯤꯅꯤ ꯊꯤꯜꯂꯤꯕ ꯆꯟꯗꯣꯟꯁꯤꯁꯨꯅꯦ ꯃꯤꯠ ꯅꯥꯅꯒ ꯏꯃꯝ ꯃꯝꯕꯅꯦ ꯄꯩꯔꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯔꯦꯅꯦ ꯂꯨꯍꯣꯡꯕꯅꯦꯅ ꯇꯧꯔꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯨꯡꯁꯨ ꯀꯨꯡꯈ꯭ꯔꯕ ꯍꯟꯗꯛꯁꯤꯗꯤ ꯈꯪꯗꯦ ꯏꯆꯥ ꯅꯨꯄꯥꯅꯦꯅ ꯑꯃꯈꯛ ꯌꯥꯎꯔꯤꯕꯁꯤꯁꯨꯅꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯣꯁꯨ ꯌꯥꯗꯦ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯪ ꯇꯥꯕ ꯑꯃꯇꯪ ꯈꯪꯂꯕꯗꯤ ꯐꯗꯧꯅꯤꯁꯦ ꯈꯪꯗꯦ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯉꯥꯎꯕꯁꯤꯕꯨ ꯀꯗꯣꯝꯗꯕꯨ ꯊꯣꯛꯑꯗꯣꯔꯤꯅꯣ 마기 학덕다 아이세 시방 감가다고 만드레 이마 까나이다 묵자 또이노 호이붕어 만닝기네 나니 토이비 호이기네 마사누빠 아톰바 루코이도 ngasi luhongbanin he imabu madung ha yaurudragadi yam phajarroina tawbanine isabuna sadu khara nungairabro khara phare ima ado nasai khoi chela amaga hairamidubu kai kaino ha kaisu natte dai bungo nangi wa khanaba lai midana na chedo ei kari wa hai kari oine gene nangi luhongbagi wani dana nangsu ha angang magti natre doi bungo na chesu magi khangna chanaba wari watai kari nu afa phata pura aga lai midana noi loi sinbiro he ima hojikne ai nupi ge khangno ka hairakinu ko admaina khar khombiyu cheda hai adubudi aina nangi su khangna chanaba lai haigrabani ne na cheda kana haikriba he kana oine ge misna ni dana nate he ima mi misna di aiga nungsu nungsinadana sumna sum tinabagi wani mi magi su khangna jaba leiramni eba tu magi di hek hairuradi ne nungsina di asing haktani aduga wari di pungja khudingi amtoiba mana tamdori mi se hai misna natradi kanano minang khangnari se ha kanano hayo kana amta leite ba hojiki matam sigi chatnabi sidi ma ai hamlapna thamkreda luhongaga nupi ngangi ningai ha hojik aina imada luna tawribasi luhongagadi nupi khara mu khaido kini kanbadane ai luhongba talleba yengune mana khangai sajal ise engon sida adugi mathakta luna tawbiga tawbidega ha luhongmadasu adu hapiga da hapiga ai kok am ngauni beima nangna khaliba wakhan pumna mang asambani habidi haiganu no manang ningamdaba lakanin heiba ai khange beima imanaba singine yumban kaiban gi wari ta habadane ai punsi gi oina yum paningdre beima adu khallaga nangdi adum leini sinine ai yengoi luhongba haiba seibunga tangai phadaba punsi gi tangak amanin he ima masina imung manung aphaba haibado semakaduri banine aigi di ichanupa nang khaktani do nache haire atopa sagai amada tinkrabani aina sikragane bungo na than tangai hogani khanbada imadine
ꯑꯍꯤꯡ ꯀꯌꯥꯁꯨ ꯇꯨꯝꯕ ꯌꯥꯗꯦꯅꯦꯍꯦ ꯌꯥꯔꯦꯕ 이마나 ꯄꯥꯈꯟꯗ ꯈꯟꯖꯜꯂꯤ 시ꯕꯒꯤ 와도 아무것도 빨라키누세 나티 이마부 나사누파나가 사와 윰다가 레닝드로 아이나가 레이바 까나가 똥닝드라바 이마 혹시 아이나 칼리세 이마부 아무튼 누가이나 탐게 시니 시 각도 나티 아이 셀 카라수 단다바 야디 누피디디네 아라이바네바 이마 아더기슈 마탁다 아이기 센톡 락톡시가 그라이데기 누피 앵앙 탁봉 감도이노 이마 티다 앙아부시디 madu ngamnanaba hotnaba tabani bunga hoi bai ma hausikki matamdadi nupi singsu nupana pusalakpadang chagani haina leinadrabani kaino aina som khanbada imadine misnado nanga yamna sanani bo yare bai ma jidi ba aishu isagi masak thokpa sinpham ama phangnanaba kan hotnaridana aigidi yumsisu semjendaba yaroi ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯥ ꯑꯃꯟꯕ ꯀꯨꯞꯄ ꯌꯨꯝꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯂꯩꯕꯤꯒꯗꯣꯏꯅꯣ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ ꯃꯥꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯅꯁꯥꯁꯨꯅꯦ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤꯕꯖꯥꯠꯅꯤꯕ ꯍꯣꯏ ꯍꯣꯏ ꯌꯥꯔꯦꯁꯤꯃ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯗ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯖꯔꯝꯅꯤꯕ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯏꯆꯥꯁꯤꯗꯤ ꯐꯔꯦꯁꯦ ꯌꯦꯡꯉꯣꯏ ꯑꯩꯁꯨꯅꯦ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯃꯥ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯀꯅꯥꯅꯣꯅꯦ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃ ꯆꯪꯉꯛꯏꯁꯤꯅ ꯍꯩ ꯃꯁꯤꯕꯨ ꯃꯤꯁꯅꯥ ꯅꯠꯇ꯭ꯔꯅꯦꯍꯦ ꯍꯩ ꯃꯥꯅꯤꯅꯦꯍꯦ ꯃꯤꯁꯅꯥꯅꯤꯅꯦ ꯃꯥꯗꯤ ꯀꯃꯥꯏꯅ ꯂꯥꯛꯏꯖꯥꯠꯅꯣ ꯑꯩꯅ ꯅꯍꯥꯟ ꯍꯛꯆꯥꯡ ꯉꯝꯗꯦꯗꯅ ꯍꯥꯏꯈꯤꯕꯅꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯏ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯤ ꯑꯁ ꯀꯩꯁꯨꯝꯇꯁꯨ ꯂꯥꯛꯀꯦ ꯈꯣꯠꯀꯦꯁꯨ ꯍꯥꯏꯔꯛꯇꯦ ꯏꯃꯥ ꯑꯩ ꯆꯪꯉꯦꯀꯣ ꯑꯩ ꯀꯧꯊꯣꯔꯛꯀꯅꯨꯀꯣ ꯏꯃꯥ ꯅꯪꯅ ꯅꯥꯔꯦꯅ ꯃꯤꯉꯣꯟꯗ ꯍꯥꯏꯉꯩ ꯍꯥꯏꯔꯨꯔꯒ ꯑꯩꯉꯣꯟꯗꯁꯨ ꯄꯥꯎ ꯍꯥꯏꯗꯕ ꯑꯩꯕꯨ ꯀꯩꯁꯨ ꯈꯪꯍꯟꯗꯕ ꯁꯥꯔꯒ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯎꯅꯦ ꯃꯥꯒꯤ ꯃꯇꯧꯁꯤꯗꯤꯅꯦ ꯑꯩ ꯏꯆꯤꯡ ꯍꯦꯛ ꯆꯤꯡꯅꯩꯀꯣ ꯍꯩꯃꯥ ꯃꯤꯁꯅꯥ 이마 ꯀꯗꯣꯝꯗꯒꯤꯅꯣ ꯅꯪꯕꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥꯡꯒꯣꯟꯁꯦ ꯀꯥꯈꯠꯂꯛꯎꯁꯦ ꯈꯣꯡꯎꯞꯀ ꯌꯥꯎꯖꯁꯅꯨ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯁꯦ ꯃꯣꯔꯥꯁꯤꯗ ꯐꯝꯃꯨꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ 이마 다왕렌 학상 ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯌꯨꯝꯁꯨ ꯈꯪꯅꯕ ꯑꯗꯨꯒ 이마부ꯁꯨ 우닝ꯗꯅ ꯁꯨꯝ ꯂꯥꯛꯄꯅꯤ 이마 ꯑꯣ 이마 와칸 다래 ꯀꯩꯁꯨ ꯀꯥꯏꯗꯦꯗ 이마ꯗꯤ ꯅꯨꯡꯇꯤꯒꯤꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤ ꯌꯦꯡꯉꯣꯏ ꯌꯨꯝꯁꯦ 이마 이자ꯗ ꯂꯩꯕꯅꯤꯅꯅꯦ 이씩 ꯍꯦꯛ ꯆꯤꯛꯄꯁꯤꯅ 이베마 ꯅꯣꯏ ꯗꯥ ꯋꯥꯡꯂꯦꯟꯗꯨꯁꯨ ꯅꯍꯥꯟꯗꯒꯤ ꯃꯁꯥ ꯉꯝꯗꯦꯅ ꯊꯕꯛ ꯑꯃꯠꯇ ꯆꯠꯇ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦꯕꯨꯗꯤ ꯍꯥꯏ ꯗꯥ ꯋꯥꯡꯂꯦꯟꯅꯁꯨ ꯅꯍꯥꯟꯗꯒꯤ ꯂꯩꯍꯧ ꯇꯧꯋꯦꯅ ꯍꯥꯏꯔꯛꯑꯦ 이마 ꯑꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯕ꯭ꯔꯥ ꯍꯣꯏ ꯑꯁ ꯃꯥꯅꯗꯤ ꯅꯪꯒ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯗꯦꯒ ꯍꯥꯏꯔꯤꯃꯤꯅꯦ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤꯕ ꯀꯔꯤꯅꯣ ꯃꯥꯅ ꯑꯝꯇꯣꯏꯕ 이까ꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯔꯤꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨ 이마 ꯗꯥ ꯋꯥꯡꯂꯦꯟꯗꯤ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗꯅꯦ ꯂꯩꯔꯝꯃꯒ ꯅꯪ ꯂꯥꯛꯄ ꯎꯕꯗꯨꯗ 이까ꯏꯗꯅ 이베ꯝꯃ ꯃꯅꯨꯡꯗ ꯆꯦꯟꯁꯟꯈ꯭ꯔꯤꯕꯅꯤ 이마ꯁꯨꯅꯦ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯨꯒꯦꯅ ꯇꯧꯔꯝꯕꯅꯤ ꯈꯪꯗꯦ 이베ꯝꯃ 미기 루홍바세 솜 짤라게 이마기 분시제 로이선도러브라 칸데 노이다 왕렌세 마윰 마카이 팔루나 낭나바기 다반따수 이마세 타바 마돔 오이라바니 허직따수 이마다 마나네 이스 암토이바 빡다케 아피라마가니 마나 짱그리제 칸데 베마 까돔다부 토어도이노 이자누파세 하이 붕아 왕렌 따하리브라 낭보 이마 하이 라우네 토로우네 이베마 미스나라 이 토로우네 ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯅꯦ ꯑꯃꯨꯛ ꯀꯧꯊꯣꯔꯛꯏ ꯉꯁꯥꯏꯅ ꯀꯧꯊꯣꯛꯑꯅꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯁꯅꯥ ꯌꯥꯝ ꯊꯥꯖꯗꯅ ꯀꯔꯣꯝꯗꯒꯤꯅꯣ ꯁꯤꯗ ꯁꯨꯝ ꯗꯥ ꯋꯥꯡꯂꯦꯟꯒ 이마가 우닝ꯗꯅ ꯂꯥꯛꯄꯅꯤ ꯍꯩ ꯃꯤ ꯑꯉꯥꯡꯅ ꯂꯥꯛꯄꯕꯨ ꯂꯥꯛꯆꯁꯅꯨ ꯀꯩꯅꯣ ꯗꯥ ꯋꯥꯡꯂꯦꯟ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯆꯥꯅꯕ ꯈꯔ ꯁꯨꯝ ꯀꯩꯒꯤꯅꯣ ꯌꯥꯔꯅꯤꯌꯦ ꯀꯩꯗꯧꯕꯒꯤ ꯂꯩꯔꯛꯏꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯅꯥꯕꯁꯨ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯏꯍꯧ ꯈꯔ ꯇꯧꯕ ꯈꯛꯇꯅꯤ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯐꯔꯦ ꯐꯔꯁꯨ ꯑꯗꯨꯝ ꯂꯧꯁꯤꯜꯂꯣ 이마ꯅ ꯆꯥꯕ ꯌꯥꯕ ꯀꯩꯀꯩꯅꯣ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯤ ꯑꯁ ꯀꯩꯗꯧꯕꯒꯤ ꯂꯩꯔꯛꯏꯅꯣ ꯁꯦꯜ ꯇꯤꯡꯅꯅꯕ ꯍꯩꯃꯥ ꯀꯩꯗꯧꯕꯒꯤꯅꯣ 이베마 ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯛꯏꯁꯤꯕꯣ ꯀꯩꯁꯨ ꯌꯥꯝꯗꯕꯅꯤ ꯏꯃꯥ ꯍꯩ ꯃꯤꯁꯅꯥ ꯂꯥꯛꯏꯁꯦ ꯅꯪꯗꯤ ꯀꯔꯤ ꯄꯤꯖꯗꯧꯔꯤ ꯆꯠꯂꯨ ꯀꯩꯅꯣꯝꯃ ꯂꯩꯔꯁꯨ ꯆꯠꯂꯨ ꯆꯥꯅꯕ ꯍꯣꯏ
Bema, imazu luhuma satkena tauramani. Satkiroida, ngahakta dum lay thagigeda. Imaw wari wata ngahakta bu sagige. Kitang ngana su laki haide do nang su. Sida sa isingak sadana ima isa apa phata wari ga sanada lay thokadaw do. Ima, ngasigidi yarni. Nong phajana sarse. Aisi mapande imanaba masungairaga leba. Thabak sananaba. Thengani. Aisa lagi ima. Adu dawanglen. Naba pharoko. Hoi. Ai thokragi. Ima, kaido ima na imau kaina mukok siluridubo. Namau yamno iningbagi waro. Akoi imagi wakal pamanbasina ne. Mi mamanaba gala edana harido. Mamanaba kashi oirum. Maga khangnabu nupa oiramgani. Hai, yumda makhongna thongna lakpa sibu. Magi koinaba nupabu pura lakadran hey, ngawba. Maga lakminari manupado. Ai khangi. Loya soidana oiramgani. Adugini mana. Mikup ama pawa pantaningdadana chatkribasi. Karino, nangna nathanda murum solibadubo. Pharese. Ima. Ima sune luhongbase ngak chatnanaba tawge. Hai, yumda lengdana leiramuko. Hai, ai luhongba chatle ko. Ima. 토이번이네. Hello. Ita. Hello, itaw. Class ta leibra. Leitiye. Kaada leiye kaidaroge. Pau ma leire he. Tang tara se nang thabak leibra sangadra. Kari leirege haise. Nang thabak leire su leithokpa yabra yengo. Tang tara se ibani sendra da chataba yadre. Shendrada. Hoi. Kari thabakki. Misnaga nanga unanabado aina sille beitaw. Nang tang tara se sangaluko itaw. Kaino. Nangna haridubo ashengbaro. Asingbani kaino. Aina nangwanda mu hujik khagi tawhidra. Natedo kamaina sili noba se amtu tamo. Aiga unase haibadama mabu harau yarakbro. Misna masabudi khangdriba magi mamanabi laijado ngasai aiga unabane ada aina mangwanda hairaga sinanbane betaw. Natedo mangonda kari haikrino. Kaishu thoidopadi haideda. Aina haiki babu wanglendo misnaga untang unaningi haena haibane. Maso khara jingnaba male. Kai leigina hangi. Ada aina sumna sum wari sananing tawbani haikibane. Tanja se chap charabane. Numitsida nangna phongthokningli wa mayamdo phongto horo ito. Ito. Aduga wa mana misnaga nanga hek unaba loibaga aina hayo wa dasu yagadabani ko ito. Hoi ito. Phare adudi ai amuk thamagi ko ito. Hoi. Thame ito. Kari. Tang tara. Pung tara. Sendrada. He taibungbu sembiribu mapu. Aigi thamoide leiriba potlum simatangdi. Tang tabang amanbiyuko. Nasana tawjaribase. Aran mani haibadi khangjai. Adubu. Handaki matang simatangdi. Nasabu ngakbiyuko. Karino tumamdaisida mu iriduna. Kaisu nateda. Kainom su misiraina khalambani. Khangdi thabaki kaigi waru baira. Wakan gase ithok thokti. Adudi kona tamni irodana. Thengi. Pothana bu tawro. Hey, ngasai karino phone da hairiduna. Tang tara kaina hairido. Kinwani laizani. Magi thabak ama chatminarusi ana haiba tang tarada. Kari thabak naise. Sendra romdo ira male. Magi documentary ama namgani haibani. Adugi mi una doi male. Aingonda koi boina sum satlusira ina haiba. Chattoira. Satlugena khalini. Nangi thabakti. Numito leptoiro. Aigi pothaba numituga onthokna resiraina khaliba. Adudi kana zattoino. Laizaga aigadani kaidoraki. Kisu tawdeda sum hangmani. Ekhoi miyoibagi marakta angak angakwa mishu adum yawbajani ko.
ꯑꯩꯒꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯕ ꯄꯣꯠꯁꯛꯁꯤꯅ ꯍꯦꯟꯅ ꯃꯤꯇꯥꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯍꯦ ꯉꯁꯥꯏꯗꯤ ꯂꯥꯏꯖꯗꯣ ꯀꯩꯁꯥꯝꯄꯥꯠꯔꯣꯝꯗ ꯊꯦꯡꯅꯩꯅꯦ ꯄꯥꯎ ꯂꯧꯕ ꯂꯥꯛꯑꯝꯃꯤꯅꯦꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯑꯝꯃꯤ ꯀꯩꯅꯣ ꯃꯥꯗꯤ ꯃꯁꯛꯀꯥꯗꯣ ꯌꯥꯝꯅ ꯂꯤꯁꯜꯂꯝꯃꯦꯗ ꯅꯨꯄꯥꯗꯧꯅ ꯑꯗꯨꯝ ꯂꯩꯅ ꯃꯥꯗꯤ ꯁꯤꯟꯐꯝꯅꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯆꯥꯎꯔꯝꯃꯅꯤ ꯆꯥꯎꯔꯦ ꯆꯍꯤ 6ꯃꯨꯛ ꯁꯨꯔꯕꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ ꯂꯥꯏꯖꯗꯣ ꯑꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯃꯥꯏ ꯅꯨꯄꯥꯗꯣ ꯍꯤꯗꯥꯛ ꯈꯔ ꯊꯛꯑ ꯃꯥꯜꯂꯤ ꯑꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒ ꯏꯌꯥ ꯌꯥꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯍꯩ ꯃꯣꯏ ꯑꯅꯤꯕꯨ ꯅꯨꯡꯁꯤꯅꯔꯒ ꯂꯧꯅꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯇꯝꯕ ꯉꯝꯗꯦꯗꯅ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯊꯥꯏꯅꯗꯤ ꯃꯥꯏ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯌꯥꯝ ꯇꯥꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯇꯧꯈꯤꯕꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯣꯏꯅ ꯄꯨꯜꯂꯦ ꯍꯥꯏ ꯌꯨꯝꯒꯤꯁꯨ ꯀꯌꯥ ꯈꯟꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯂꯥꯏꯖꯗꯣ ꯑꯉꯥꯡꯒꯤ ꯑꯃꯨꯛ ꯆꯦꯟ ꯃꯥꯒꯤ ꯊꯕꯛꯀꯤ ꯑꯃꯨꯛ ꯆꯦꯟ ꯑꯁ ꯌꯥꯝ ꯋꯥꯖꯔꯕꯅꯤ ꯑꯣ ꯃꯥꯗꯤ ꯃꯊꯧꯅꯥꯕꯨ ꯐꯅ ꯂꯩꯔꯤꯅꯤ ꯍꯣꯏ ꯑꯗꯣ ꯊꯦꯡꯉꯤ ꯅꯪꯒꯤꯗꯣ ꯀꯣꯟꯅ ꯏꯔꯣ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯑꯁ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯆꯠꯅꯤ ꯈꯟꯕꯗ ꯇꯜꯂꯦ ꯇꯧꯔꯤꯁꯦ ꯅꯣꯡꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯔꯗꯤ ꯅꯣꯡꯃꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯇꯨꯝꯕ ꯃꯇꯝꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗꯦ ꯍꯦ ꯑꯩꯗꯤ ꯇꯨꯝꯃꯦꯍꯦ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕꯁꯦ ꯃꯩꯊꯨꯡꯗ ꯃꯃꯤ ꯑꯣꯏꯅ ꯇꯥꯕ ꯍꯧꯔꯛꯂꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯦ ꯑꯩ ꯀꯅꯥꯗꯁꯨ ꯂꯥꯟꯈꯤꯗꯦ ꯉꯁꯥꯏ ꯂꯥꯏꯖꯒ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯅꯗꯤ ꯇꯥꯡ 10ꯗ ꯋꯥꯡꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯎꯅꯒꯗꯧꯔꯤ ꯃꯇꯝ ꯑꯗꯨꯗꯅ ꯅꯪꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯕꯤꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯑꯃꯨꯛ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯌꯥꯗ ꯐꯖꯔꯤꯕ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯉꯁꯤꯃꯨꯛ ꯎꯕ ꯐꯪꯕꯁꯦ ꯋꯥꯈꯜꯒꯁꯤ ꯏꯅꯧꯇ ꯅꯧꯋꯦ ꯑꯗꯨꯗꯤ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯟ ꯌꯧꯔꯛꯄꯒꯤ ꯑꯣꯏꯔꯝꯃꯣꯏꯗ ꯃꯤꯁꯅ ꯎꯅꯔꯝꯗꯥꯏꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯇꯥꯎ ꯅꯪꯁꯨ ꯎꯕ ꯑꯗꯨ ꯏꯇꯥꯎ ꯄꯨꯡ 10ꯗꯤ ꯇꯥꯔꯦ ꯃꯣꯏ ꯑꯅꯤꯗꯨꯕꯨ ꯁꯣꯏꯗꯅꯗꯤ ꯂꯥꯛꯀꯅꯤꯀꯣ ꯂꯥꯛꯀꯅꯤ ꯃꯤ ꯅꯪꯕꯣ ꯉꯥꯛꯇꯪ ꯉꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯅꯁꯥꯗꯣ ꯂꯥꯡꯇꯛꯅꯕꯅ ꯂꯣꯏꯔꯝꯃꯅꯤꯅꯦ ꯍꯥ ꯈꯪꯗꯦ ꯂꯥꯡꯇꯛꯅꯔꯤꯔ ꯀꯩꯅꯣ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯣꯡꯗ꯭ꯔꯤꯕ ꯃꯤꯍꯨꯜ ꯑꯃ ꯈꯪꯆꯣꯡ ꯆꯣꯡꯕꯒꯨꯝ ꯇꯧꯋꯦ ꯑꯩꯗꯤ ꯉꯁꯥꯏꯈꯩꯕꯨ ꯎꯔꯨꯗꯦ ꯉꯁꯤꯗꯤ ꯅꯀꯣꯏꯒ ꯀꯛꯑꯝꯃꯤꯅꯦ ꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯀꯌꯥꯗꯤ ꯐꯖꯔꯤꯁꯦ ꯉꯁꯤꯗꯤ ꯃꯇꯝ ꯑꯃꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯍꯟꯖꯜꯂꯛꯄꯒꯨꯝ ꯇꯧꯏ ꯏꯇꯥꯎ ꯑꯗꯨ ꯏꯇꯥꯎ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯃꯤꯁꯅꯥꯅ ꯇꯊꯤ ꯉꯥꯡꯉꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯕ ꯄꯤꯔꯛꯑꯗꯤ ꯑꯁ ꯆꯣꯞꯄ ꯑꯃꯨꯛ ꯅꯪꯗꯅꯅꯦ ꯑꯗꯨ ꯏꯇꯥꯎ ꯃꯥ ꯑꯩꯉꯣꯟꯗꯗꯤ ꯁꯥꯎꯕꯕꯨꯗꯤ ꯍꯩꯇꯕꯅꯤ ꯑꯗꯣ ꯉꯁꯤ ꯁꯥꯎꯔꯛꯑꯗꯤ ꯑꯁ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯨꯄꯥ ꯃꯥꯟꯅꯕ ꯇꯧꯔꯛꯀꯅꯨ ꯅꯪꯅ ꯃꯨꯜꯂꯒ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯏꯇꯥꯎ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯇꯧꯅꯒꯗꯧꯕ ꯅꯠꯇ꯭ꯔꯣ ꯊꯕꯛꯁꯤꯡꯁꯤꯕꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯁꯥꯗꯨꯗꯅꯦ ꯅꯦꯅꯥ ꯇꯥꯅ ꯂꯩꯌꯨ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯐꯖꯅ ꯈꯜꯍꯧꯔꯣ ꯏꯇꯥꯎ ꯑꯗꯣ ꯍꯣꯔꯦꯟ ꯏꯕꯥꯅꯤꯅ ꯁꯥꯗꯣꯏꯁꯦ ꯃꯣꯏ ꯑꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯡꯈꯪ ꯈꯪꯍꯟꯗꯕꯤꯅꯤꯀꯣ ꯁꯥꯗꯣꯏꯁꯦ ꯅꯃꯈꯥꯡꯗ ꯆꯨꯝꯅ ꯁꯨꯝ ꯇꯟꯖꯥ ꯆꯥꯕꯩ ꯊꯦꯡꯅꯕꯅꯦꯕ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤꯕ ꯍꯣꯏ ꯑꯗꯨ ꯀꯩꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤꯕꯁꯤꯕꯣ ꯌꯧꯖꯔꯛꯑꯅꯤ ꯀꯩꯗꯧꯔꯒꯦ
ꯌꯥꯝꯅ ꯉꯥꯏꯉꯝꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯅꯦ ꯑꯗꯨꯏ ꯅꯪꯕꯣ? ꯅꯠꯇꯦꯃꯤ ꯅꯪꯕꯣ ꯏꯕꯥꯅꯤꯅ ꯊꯞꯇꯥꯒꯤ ꯋꯥꯈꯜ ꯁꯥꯒꯠꯂꯨꯔꯒ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯥꯛꯑꯗꯤ ꯁꯤꯅꯤ ꯑꯁ ꯂꯥꯛꯑꯣꯏꯃꯤ ꯅꯪꯕꯣ ꯑꯩꯅ ꯂꯥꯏꯖꯗ ꯐꯖꯅ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔ ꯃꯇꯗ ꯏꯇꯥꯎ ꯏꯇꯥꯎ ꯑꯥꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯊꯧꯖꯜꯂꯛꯏꯁꯦ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯈ꯭ꯔꯦꯗ ꯑꯥꯗꯒꯤꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯃꯈꯣꯏ ꯑꯅꯤꯅꯦ ꯇꯨ ꯑꯥꯗ ꯍꯣꯏꯅꯦ. ꯂꯥꯛꯑꯦ ꯥꯗ ꯂꯩꯔꯦ ꯍꯣꯏꯅꯦ ꯒꯥꯔꯤ ꯈꯥꯝꯈ꯭ꯔꯦ ꯇꯨ ꯏꯇꯥꯎ ꯆꯪꯁꯜꯂꯨꯁꯤꯔ ꯏꯇꯥꯎ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯁ ꯅꯪꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯀꯣ ꯀꯩꯗꯧꯔꯒꯦ? ꯃꯤꯅ ꯈꯪꯗꯕꯤ ꯁꯥꯗꯣꯏꯅꯤ ꯍꯥꯏꯔꯒ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯌꯨ ꯌꯦꯡꯉꯨꯅꯨ ꯃꯤ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ. ꯑꯩꯈꯣꯏꯅ ꯁꯥꯗꯣꯏꯁꯦ ꯎꯗꯕꯅꯤ ꯃꯤ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯅꯍꯥꯟꯈꯩ ꯎꯗꯕꯒꯤꯔ ꯀꯔꯤꯅꯣ ꯃꯤꯁꯅꯥꯁꯤ ꯃꯇꯝ ꯑꯃꯒꯤ ꯃꯤꯁꯅꯥꯗꯨꯗꯒꯤ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦ ꯌꯥꯝ ꯍꯦꯟꯅꯁꯨ ꯐꯖꯊꯣꯛꯑꯝꯃꯦ ꯍꯦ ꯊꯃꯣꯏ ꯅꯪ ꯇꯞꯊꯈꯣ ꯅꯪ ꯇꯞꯊꯈꯣ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯅꯊꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯏꯇꯥꯎ ꯏꯇꯥꯎ ꯇꯨ ꯃꯣꯏ ꯑꯅꯤꯗꯤ ꯁꯣꯝꯗꯕꯨ ꯑꯣꯏꯅ ꯂꯥꯛꯏꯅꯦ ꯍꯩ ꯁꯨꯝ ꯆꯪꯁꯜꯂꯛꯑꯦ ꯇꯨ ꯌꯦꯡꯉꯣ ꯇꯨ ꯍꯣꯏꯅꯦ ꯑꯦ ꯗꯥꯊꯣꯏꯕ ꯀꯔꯣꯝꯗꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯑꯦ ꯗꯥ ꯋꯥꯡꯂꯦꯟꯁꯨ ꯌꯥꯎꯔꯝꯃꯤꯅ ꯍꯣꯏ ꯅꯣꯏ ꯑꯅꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯌꯥꯝ ꯊꯥꯖꯗꯦꯅꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯣꯏꯕꯣ ꯃꯤꯁꯅꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅ ꯇꯥꯏꯅꯦ ꯑꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯗꯥꯊꯣꯏꯕ ꯅꯣꯏ ꯑꯅꯤꯕꯨ ꯀꯩ ꯂꯩꯒꯦ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯔꯛꯄ ꯑꯩꯒꯤ ꯊꯕꯛ ꯑꯃꯒꯤ ꯃꯤ ꯑꯃ ꯎꯅꯒꯦꯅ ꯂꯥꯛꯄꯅꯦ ꯃꯤꯁꯅꯥꯁꯦ ꯑꯩꯅ ꯀꯣꯏꯔꯨꯁꯦꯅ ꯄꯨꯕꯤꯔꯛꯄꯅꯤꯗ ꯗꯥꯊꯣꯏꯕꯒ ꯗꯥ ꯋꯥꯡꯂꯦꯟꯒꯗꯤ ꯑꯦ ꯑꯩꯈꯣꯏꯁꯨ ꯃꯤ ꯃꯣꯏꯔꯥꯡꯗ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯔꯝꯕꯅꯦ ꯑꯗꯨꯗ ꯁꯦꯟꯗ꯭ꯔꯥ ꯆꯪꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯆꯪꯂꯛꯄꯅꯤꯗ ꯑꯣ. ꯅꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯅꯣꯏ ꯑꯅꯤ ꯈꯛꯇꯪꯂꯣ ꯑꯩꯈꯣꯏꯅꯤꯗꯪꯅꯦ 미스나 ꯅꯪ 스와이다 레이라무고 아이 스와이기 마팜세 암따 예웅게바고 레이라무고 암따 aswaje fajabane yengula somda lo 미스나 누가이리고 ꯅꯨꯡꯉꯥꯏꯔꯤ ꯏꯃꯥ ꯂꯩꯇꯕꯒꯤ ꯄꯥꯎꯗꯣ ꯑꯩꯁꯨ ꯇꯥꯈꯤ ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯋꯥꯔꯧꯅꯨꯀꯣ ꯗꯥ ꯋꯥꯡꯂꯦꯟ 와라우데다 ꯑꯩꯁꯨ ꯈꯪꯉꯤ ꯅꯪ ꯀꯩꯁꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ 미스나 ꯃꯇꯝꯗꯣ ꯅꯨꯡꯁꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯀꯣ ꯍꯜꯂꯛꯂꯔꯣꯏ ꯈꯟꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯋꯥꯀꯠꯄ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯃꯥꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯃꯥꯅ ꯄꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯌꯥꯎꯗꯦ 미스나 ꯅꯪꯗꯤ ꯌꯥꯝꯅ ꯑꯣꯜꯂꯝꯃꯦ ꯃꯇꯝ ꯑꯃꯒꯤ ꯑꯩꯕꯨ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯗꯥꯋꯥꯡꯂꯦꯟ ꯀꯥꯏꯅ ꯀꯧꯈꯤꯕ ꯏꯉꯥꯎ ꯉꯥꯎꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯂꯩꯔꯝꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯑꯩ ꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏꯗꯕ ꯋꯥꯍꯩꯅ ꯗꯥ ꯋꯥꯡꯂꯦꯟꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯕꯗꯤ ꯋꯥꯍꯩꯗꯨꯒꯤ ꯃꯒꯨꯟ ꯃꯥꯡꯂꯣꯏꯗ꯭ꯔꯣ 미스나 ꯅꯪ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯍꯩꯔꯝꯃꯦ ꯀꯣꯠꯁꯤ ꯀꯣꯠꯄꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯋꯥꯁꯤ ꯅꯉꯣꯟꯗ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯋꯥꯍꯟꯊꯣꯛ ꯂꯩꯔꯔꯣꯏ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ ꯃꯥꯡꯂꯗꯧꯕ ꯋꯥꯕꯨꯗꯤ ꯑꯣꯏꯔꯅꯤꯗ ꯃꯥꯡꯈ꯭ꯔꯁꯨ ꯃꯥꯡꯖꯈꯤꯁꯅꯨ ꯑꯗꯨꯕꯨ ꯅꯉꯣꯟꯗꯗꯤ ꯈꯪꯍꯜꯂꯝꯂꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯊꯃꯣꯏꯗ ꯄꯣꯠꯂꯨꯝ ꯑꯃꯒꯨꯝ ꯊꯝꯗꯨꯅ ꯂꯥꯛꯄꯅꯤ ꯀꯩ ꯋꯥꯅꯣ 미스나 ꯗꯥ ꯋꯥꯡꯂꯦꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯒꯦ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯀꯦ ꯈꯟꯅ ꯑꯗꯨꯝ ꯉꯝꯈꯤꯗꯦ ꯅꯪꯁꯨ ꯅꯪꯒꯤ ꯄꯥꯝꯖꯕ ꯀꯅꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯈꯪꯗꯅ ꯂꯥꯞꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯪꯅ ꯑꯩꯕꯨ ꯇꯊꯤ ꯉꯥꯡꯂꯕꯁꯨ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯔꯕꯁꯨ
ꯑꯩ ꯏꯁꯥꯅ ꯌꯥꯏ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅ ꯊꯝꯃꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯋꯥꯈꯜꯁꯦ ꯏꯌꯥꯡ ꯌꯥꯡꯏ ꯆꯍꯤ ꯀꯌꯥ ꯅꯪꯕꯨ ꯈꯟꯖꯔꯛꯇꯨꯅ ꯂꯥꯛꯈꯤꯕ ꯐꯣꯡꯗꯣꯛꯀꯦ ꯈꯟꯅ ꯈꯟꯅ ꯉꯝꯈꯤꯗꯕ ꯉꯁꯤꯗꯤ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯡꯗꯣꯛꯄꯁꯤꯗ ꯋꯥꯈꯜꯁꯦ ꯈꯔ ꯌꯥꯡꯕꯒꯨꯝ ꯇꯧꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯕꯨ ꯎꯕꯗ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯗꯨꯅ ꯅꯧꯍꯧꯅꯅ ꯑꯣꯠꯄꯒꯨꯝ ꯇꯧꯏ ꯆꯍꯤ ꯀꯌꯥ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯑꯩ ꯊꯥꯖꯗꯦ ꯃꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯋꯥꯅꯤ ꯑꯁꯦꯡꯕꯅꯤ ꯃꯤꯁꯅ ꯅꯪꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯇꯔ ꯇꯝꯕ ꯍꯧꯔꯛꯄ ꯑꯩꯅ PhD ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯅꯪ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯊꯦꯡꯅꯈꯤꯕꯗꯣ ꯅꯨꯃꯤꯠꯇꯨ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯗꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯃꯇꯝ ꯑꯗꯣ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯅꯨꯄꯥ ꯀꯌꯥ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯑꯩꯅ ꯀꯌꯥꯗ ꯈꯝꯕꯟꯖꯈꯤꯕ ꯏꯁꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯔꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯀꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯀꯥꯏꯈꯤ ꯅꯪꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤ ꯅꯣꯕꯦꯝꯕꯔꯒꯤ ꯇꯥꯡ 10 ꯅꯪꯗꯤ ꯂꯣꯌꯥꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯑꯩ ꯉꯥꯎꯆꯠꯅꯈꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯑꯩ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯃꯥ ꯐꯥꯎꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯅꯪꯅ ꯄꯥꯝꯖꯕ ꯃꯐꯝꯗ ꯆꯠꯆꯈꯤꯕꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯖꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯥꯊꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇꯗꯨꯅ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯉꯣꯟꯗ ꯈꯪꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯅꯨꯃꯤꯠꯇ ꯂꯥꯛꯈꯤ ꯃꯤꯁꯅꯥ ꯑꯩ ꯗꯥꯋꯥꯡꯂꯦꯟ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯅꯧꯕꯤꯗ ꯑꯅꯧꯕꯤ ꯃꯥꯜꯂꯦ ꯑꯁ ꯋꯥꯔꯤꯒꯗꯤ ꯀꯦꯁꯟꯕꯁꯤꯗ ꯑꯣꯏꯔꯝꯅꯤꯌꯦ ꯅꯠꯇꯦ ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯐꯖꯔꯤꯗꯨꯗꯤ ꯑꯗꯣ ꯃꯤꯁꯅꯥ ꯁꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯉꯝꯕ ꯈꯔꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ ꯍꯦ ꯑꯉꯧꯕꯤ ꯀꯔꯤꯅꯣ ꯑꯁ ꯉꯁꯤꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯅ ꯅꯃꯤꯠꯇꯒꯤ ꯅꯐꯤ ꯇꯥꯔꯒ ꯀꯞꯄꯤꯕꯕꯣ ꯁꯦ ꯍꯧꯅꯗꯦꯁꯦ ꯑꯩꯅ ꯊꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯈꯤꯅꯤꯅ ꯅꯪꯅ ꯌꯥꯏꯐꯕꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯂꯣꯌꯥꯁꯦ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯦ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅꯁꯨ ꯁꯥꯟꯅꯖꯕꯅꯤ ꯗꯥꯋꯥꯡꯂꯦꯟ ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯐꯪꯕꯁꯨ ꯅꯠꯇꯦꯀꯣ ꯂꯥꯏꯕꯛ ꯃꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯂꯥꯏꯕꯛ ꯑꯩꯗꯤ ꯂꯥꯏꯕꯛꯇ ꯊꯥꯖꯗꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯊꯥꯡꯖꯕ ꯈꯣꯡꯊꯥꯡꯕꯨ ꯂꯥꯏꯕꯛꯇ ꯇꯥꯏꯅꯒꯗ꯭ꯔꯅꯤ ꯍꯣꯏ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯣ ꯃꯤꯁꯅꯥ ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯐꯣꯇꯣ ꯀꯥꯞꯄꯩ ꯉꯥꯏꯅꯔꯤꯅꯦ ꯁꯣꯝꯗ ꯑꯩ ꯑꯁꯣꯝꯗ ꯆꯪꯉꯨꯈꯤꯒꯦ ꯉꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯕ ꯃꯇꯝꯗꯅ ꯃꯄꯨ ꯃꯥꯅ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯕꯀꯣ
ꯇꯟꯖꯥ ꯐꯪꯗꯅ ꯅꯪꯗꯤ ꯑꯗꯨꯝ ꯂꯨꯍꯣꯡꯈ꯭ꯔꯦ ꯇꯋꯥꯡꯂꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯤꯁꯅꯥ ꯇꯋꯥꯡꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯂꯥꯞꯈꯤꯕꯒꯨꯝ ꯐꯥꯎꯏ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯛꯁꯤꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯉꯤ ꯎꯅ ꯂꯥꯞꯈꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯔꯅꯤꯀꯣ ꯇꯋꯥꯡꯂꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯠꯇꯗꯤ ꯍꯪꯒꯦ ꯃꯗꯨꯅ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯁꯅꯨ ꯀꯔꯝꯕ ꯋꯥꯍꯩ ꯃꯁꯤꯃꯇꯪꯗꯤ ꯍꯥꯏ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯕ꯭ꯔꯥ ꯈꯨꯝꯃꯨ ꯃꯤꯁꯅꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯈ꯭ꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯤꯅꯨꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯔꯥ ꯁꯦ ꯈꯨꯝꯃꯨ ꯁꯦ ꯅꯨꯡꯁꯤꯈꯤꯗꯦ ꯑꯩꯅ ꯗꯥꯋꯥꯡꯂꯦꯟꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯦ ꯗꯥꯋꯥꯡꯂꯦꯟꯗꯤ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯂꯝꯂꯥꯟꯕꯅꯤ ꯃꯥꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯂꯝꯂꯥꯟꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯍꯟꯕꯤꯔꯝꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯅꯪꯕꯨꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯍꯧꯔꯁꯦ ꯃꯤꯁꯅꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯔꯥꯎ ꯑꯩ ꯎꯕꯗ ꯅꯣꯛꯆꯈꯤꯕ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯅꯣꯛꯎꯁꯦ ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯅꯤ ꯃꯤꯁꯅꯥ ꯉꯁꯤꯗꯤ ꯑꯩ ꯏꯀꯥꯏꯔꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯣꯏ ꯂꯦꯞꯄꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇ꯭ꯔꯦ ꯑꯩ ꯆꯠꯂꯒꯦꯀꯣ ꯂꯣꯛꯇꯥꯛ 이마기 마사이골 이마이 수원을 라이리발 라이자 낭 수와리 싱어도 다오라브라 와리 싱어도 다왕렌 이바니 각대기 오이바 와리니 낭 그나기 마밤다소 따막가누고 아이네수 마부 타모이 세이네 능시기 하베스 이셀시노 방독방 남들어봤어 엘라이자 낭나 마기 마밤 다목 땅디 강한 비려 없고 미스나 그이더러게 미능보 갑비로 갑대 अदो कइनोम हाइगिने दालो यादो लाकपा माले अस्वाइदा मागी गाड़ी मानबा मखम हवे ओइरि जालो ओइरमबसु याय अदो दावांगलेन गा नोय अनिबु केके हाइनख्रगे वारी याम कुइना सारिदो थमोइदा थंबा पोटलुमदुबु थांथग्रबो लमखांदा थिंगनाबा लमलानबदा थमोइगी वाबु कमाइना तमदोइनो मिसना हौजिक ताबीख्रे रेडियो लीला लमखांगी लमलानबा लीला सिदा सक्तम लांखिबसिंग वांगलेंगी खुंजलदा ब्रिदीप यांगलेम मिस्नागी खुंजलदा हिजम रोमा लोयागी सक्तमदा थौबम मोइरांगथेम थोइबगी खुंजलदा हिरा हिदाम लाइजगी खुंजलदा चबुंगबम nganthoi amadi वांगलेंगी अपोकपी इबेलेगी खुंजलदा आरके सोरोजेनी लीला इबी सोनालिंगांगबम amadi puthokpa संजित साइखोम लीला से डायमंड रेडियो की प्रोडक्शन ने
ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯂꯤꯂꯥꯁꯤꯡꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ